ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯕꯤꯔꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯅ ꯏꯇꯥꯎꯗ ꯄꯤꯈꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ꯫ ꯀꯔꯤ ꯋꯥꯅꯣꯗ ꯏꯇꯥꯎ, ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯄꯤꯔꯝꯂꯕꯅꯤ꯫ ꯏꯇꯥꯎ, ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯣ ꯑꯩꯅ ꯋꯥꯅ ꯇꯥꯟꯖꯕ ꯏꯔꯜꯅꯤ꯫ ꯏꯇꯥꯎꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯃꯜ ꯀꯔꯤꯁꯨ ꯌꯥꯎꯗ꯭ꯔꯕ ꯅꯨꯡ ꯑꯃ ꯑꯣꯏꯅ ꯄꯤꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯇꯥꯎꯅ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛꯇ ꯐꯖꯅ ꯍꯪꯈꯣꯗꯥ, ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯔꯝꯂꯕꯅꯤꯅꯦ꯫ ꯏꯇꯥꯎ, ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯤꯟ ꯊꯤꯕꯒꯤ ꯊꯕꯛꯇꯣ ꯇꯣꯛꯂꯣ꯫ ꯏꯇꯥꯎꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯤꯔꯝꯂꯤꯕ ꯑꯗꯣ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨ ꯅꯠꯇꯦ, ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯅꯨꯡ ꯃꯆꯥ ꯑꯃꯈꯛꯇꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯅꯨꯄꯤꯅ ꯆꯤꯟ ꯊꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯣ ꯏꯇꯥꯎꯒꯤ ꯏꯕꯦꯝ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯌꯦꯜꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯥ, ꯃꯥꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯅꯪꯅ ꯄꯤꯔꯝꯃꯤ ꯍꯥꯏꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯑꯩ ꯏꯁꯥꯃꯛꯅ ꯏꯇꯥꯎ ꯑꯁꯤꯒꯤ ꯅꯨꯄꯤꯗ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯟꯅꯖꯔꯝꯕꯅꯤ, ꯑꯗꯨꯒ ꯏꯇꯥꯎ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯝꯗꯦ, ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯔꯝꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯅꯨꯡ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯁꯤꯔꯤꯕꯅꯤꯅꯦ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯅꯅꯥꯏ ꯊꯕꯛ ꯁꯨꯖꯔꯝꯕꯅꯤ꯫ ꯑꯩꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯊꯕꯛ ꯁꯨꯕꯗꯨ ꯈꯪꯕꯤꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯅ ꯑꯋꯥꯃꯜ ꯑꯣꯏꯅ ꯈꯨꯗꯣꯞ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯅꯤ꯫ ꯑꯩꯅꯗꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯗ ꯑꯩꯒꯤ ꯌꯨꯝꯗ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯖꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯁꯤꯟꯅꯈꯤ ꯍꯥꯏꯕꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ? ꯅꯃꯥꯟꯅꯕ ꯑꯁꯤꯗ ꯅꯪꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯄꯤꯈꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯂꯩꯔꯕꯗꯤ ꯃꯌꯥꯝꯗ ꯎꯠꯂꯨ꯫ ꯏꯅꯤꯡꯊꯧ, ꯏꯇꯥꯎ ꯑꯁꯤꯗ ꯑꯩꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨ ꯄꯤꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇ ꯎꯍꯧꯗꯦ, ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯅꯤ, ꯀꯅꯥꯃꯠꯇꯁꯨ ꯎꯍꯧꯕ ꯌꯥꯎꯗꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯞ ꯄꯤꯈꯤ ꯍꯥꯏꯗꯨꯅ ꯒꯤꯠ ꯍꯦꯛꯇ ꯅꯝꯕꯁꯤꯗꯤ ꯐꯠꯇꯦꯗꯅ꯫ ꯏꯅꯤꯡꯊꯧ, ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯈꯨꯗꯝ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯅꯥꯏꯕꯨ ꯌꯥꯎꯍꯟꯕꯤꯔꯅꯨ꯫ ꯄ꯭ꯔꯃꯥꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯝꯗꯧꯅꯤ? ꯐꯔꯦ ꯅꯨꯄꯥ, ꯅꯪꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯄꯤꯕ ꯉꯝꯂꯣꯏꯍꯦ꯫ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧ ꯈꯨꯔꯨꯝꯂꯒ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯅ ꯋꯥꯅ ꯇꯥꯟꯖꯕ ꯃꯔꯜ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯂꯧꯗꯅꯗꯤ ꯇꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯐꯅ ꯀꯟꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯍꯣꯠꯅꯔꯕꯁꯨ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯇꯤꯟꯅꯕ ꯁꯪꯒ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦꯗ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯇꯨꯗꯨꯅ ꯂꯧꯈꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯇꯥꯎꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯤꯔꯝꯕ ꯑꯗꯣ ꯈꯨꯗꯣꯞ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯖꯅ ꯎꯍꯧꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯅ ꯀꯥꯟꯅꯗꯕꯗ ꯏꯇꯥꯎꯗ ꯑꯌꯦꯠꯄꯁꯨ ꯄꯤꯔꯦ꯫ ꯁꯤꯅꯤ ꯏꯇꯥꯎ, ꯅꯨꯄꯤ ꯑꯉꯥꯡ ꯆꯦꯛꯁꯤꯟꯗꯕ ꯍꯥꯏꯕꯁꯦ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯆꯣꯞꯄꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯍꯧꯈꯤꯕ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯑꯗꯣ ꯀꯥꯎꯊꯣꯛꯅꯔꯒ ꯑꯃꯨꯛ ꯏꯇꯥꯎ ꯁꯥꯟꯅꯔꯁꯤ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯃꯗꯨꯅ ꯐꯩꯅꯦ꯫ ꯌꯦꯛꯅꯕ ꯊꯝꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯩꯅ ꯈꯨꯗꯣꯞꯇꯨ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗ ꯄꯤꯔꯝꯂꯕꯅꯦꯕ꯫
ꯑꯣ ꯏꯇꯥꯎꯒꯤ ꯑꯉꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯇꯥꯎ ꯑꯩ ꯏꯇꯥꯎꯒꯤ ꯏꯆꯥꯁꯤ ꯌꯨꯝꯗ ꯄꯨꯔꯒ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯑꯃꯨꯛꯇ ꯆꯥꯃꯤꯟꯅꯔꯨꯈꯤꯒꯦ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯏꯇꯥꯎ ꯑꯩꯒꯤ ꯏꯆꯥꯗꯤ ꯏꯇꯥꯎꯒꯤꯁꯨ ꯏꯆꯥꯅꯤ ꯆꯥꯃꯤꯟꯅꯔꯨꯔꯣ ꯆꯥꯃꯤꯟꯅꯔꯨꯔꯣ ꯖꯥꯠ ꯖꯥꯠꯅꯤ ꯃꯤꯅ ꯄꯪꯒꯦ ꯍꯥꯏꯅ ꯄꯪꯂꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯁꯤꯗꯤ ꯑꯩ ꯑꯁꯥꯎꯕ ꯎꯠꯂꯔꯣꯏꯒꯦ ꯏꯇꯥꯎ ꯏꯇꯥꯎ ꯍꯥꯏꯅ ꯀꯧꯁꯟꯅꯔꯒ ꯃꯥꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯀꯥꯎꯊꯣꯛꯍꯟꯗꯕ ꯌꯥꯗꯦ ꯃꯥꯒꯤ ꯊꯥꯖꯗꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯗꯣ ꯈꯔ ꯉꯛꯅ ꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯐꯔꯦ ꯃꯁꯥꯅ ꯈꯨꯗꯣꯞ ꯑꯗꯣ ꯐꯪꯂꯦ ꯍꯥꯏꯖꯔꯕꯅꯤꯅ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯍꯥꯏ ꯏꯇꯥꯎ ꯀꯔꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯀꯨꯏꯔꯤꯅꯦ ꯏꯇꯥꯎꯁꯨ ꯎꯈꯤꯗꯕ ꯁꯤꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯑꯉꯥꯡꯅꯤ ꯆꯥꯛ ꯆꯔꯥ ꯑꯃꯠꯇ ꯆꯥꯃꯤꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯑꯗꯣ ꯏꯇꯥꯎ ꯑꯉꯥꯡ ꯑꯁꯤ ꯏꯇꯥꯎꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩ ꯀꯨꯏꯔꯣꯏ ꯊꯕꯛ ꯃꯆꯥ ꯑꯃꯇ ꯆꯠꯊꯣꯛꯎꯈꯤꯒꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯣꯏꯗ ꯊꯅꯝꯃꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯆꯥ ꯑꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯏꯇꯥꯎ ꯍꯜꯂꯛꯄ ꯀꯣꯛ ꯍꯦꯛ ꯉꯥꯏꯔꯝꯃꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯈꯥꯇꯣꯟ ꯑꯁꯤꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯝමුꯀꯣ ꯕꯥꯖꯤ ꯊꯨꯅ ꯂꯥꯛꯀꯦ ꯅꯪꯒꯤ ꯕꯥꯖꯤ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯈꯥꯇꯣꯟꯒ ꯅꯪꯒ ꯋꯥꯔꯤ ꯐꯖꯅ ꯍꯦꯛ ꯁꯥꯟꯅꯔ ꯂꯣꯏꯔꯦ ꯏꯆꯥꯁꯤꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯃꯥꯟꯅꯕ ꯑꯗꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯣꯡꯅꯥꯎ ꯃꯆꯥ ꯑꯃꯈꯛ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝමුꯀꯣ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯄꯔꯞ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯏꯇꯥꯎ ꯍꯣꯕꯦ ꯏꯅꯥꯛꯇ ꯆꯦꯜꯂꯛꯂꯤꯕꯁꯤꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯦ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯒ ꯆꯥꯛ ꯁꯨꯝ ꯆꯥꯃꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯗꯣ ꯌꯣꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯂꯥꯛꯅ ꯐꯥꯅꯕ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯂꯣꯡꯍꯨꯞ ꯑꯃꯅ ꯎꯞꯁꯤꯜꯂꯒ ꯊꯝꯂꯝꯕꯅꯤ ꯏꯇꯥꯎ ꯀꯔꯤ ꯋꯥꯅꯣꯗ ꯏꯇꯥꯎ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯣꯡ ꯑꯣꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯑꯁꯦꯡꯕꯅꯤꯅꯦ ꯏꯇꯥꯎ ꯊꯥꯖꯗ꯭ꯔꯒ ꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯏꯇꯥꯎ ꯑꯩꯒꯤ ꯏꯆꯥꯗꯣ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗꯒꯤ ꯄꯨꯈꯤꯕꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯂꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯗꯥꯏꯇ ꯏꯇꯥꯎꯅ ꯄꯨꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯣꯡ ꯑꯣꯟꯈ꯭ꯔꯦ ꯇꯥꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯣ ꯄꯥꯈꯠꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯌꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯨ ꯏꯇꯥꯎ ꯑꯁꯤꯗ ꯂꯩꯔꯦ ꯏꯇꯥꯎ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯌꯣꯡ ꯑꯣꯟꯈꯤꯕꯅꯤ ꯏꯇꯥꯎ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯆా ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯪꯅ ꯌꯣꯡ ꯑꯣꯜꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯗꯥꯏꯇ ꯅꯪꯅ ꯂꯣꯏꯅ ꯄꯨꯒꯗꯕꯅꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯗꯥꯏꯇ ꯇꯧꯒꯗꯧꯔꯤꯕꯅꯣ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯑꯩꯅ ꯌꯣꯡ ꯑꯣꯜꯍꯟꯕ ꯅꯠꯇꯦꯅꯦ ꯃꯥ ꯃꯊꯟꯇ ꯌꯣꯡ ꯑꯣꯟꯖꯈꯤꯕꯅꯤ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯌꯦꯜꯍꯟꯒꯅꯤ ꯑꯁꯨꯝ ꯇꯧꯅ ꯉꯥꯏꯍꯥꯛ ꯃꯔꯩ ꯌꯦꯟꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯋꯥꯌꯦꯟꯕꯤꯅꯕ ꯑꯃꯨꯛꯀ ꯂꯥꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯟꯗꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯌꯨ ꯇꯥꯁꯤ
ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯏꯇꯥꯎ ꯑꯁꯤꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯣꯡ ꯑꯣꯜꯍꯜꯂꯒ ꯂꯣꯡꯍꯨꯞ ꯑꯃꯅ ꯎꯞꯇꯨꯅ ꯊꯝꯕꯤꯔꯤꯕꯅꯤꯅꯦ ꯏꯅꯤꯡꯊꯧ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗꯨ ꯃꯤ ꯑꯃꯨꯛ ꯑꯣꯜꯍꯜꯂꯨ ꯍꯥꯏꯕꯗ ꯃꯥꯅ ꯇꯥꯕꯤꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯣꯡ ꯑꯣꯜꯍꯟꯈꯤꯕ ꯅꯠꯆꯗꯦ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯌꯣꯡ ꯑꯣꯟꯖꯈꯤꯕꯅꯤ ꯃꯥ ꯃꯁꯥꯅ ꯌꯣꯡ ꯑꯣꯟꯖꯈꯤꯕꯗ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯏꯅꯤꯡꯊꯧ ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡ ꯑꯁꯤ ꯌꯣꯡ ꯑꯣꯜꯍꯜꯂꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯏꯁꯥꯅ ꯌꯥꯖꯒꯦ ꯃꯥꯅ ꯅꯪꯒꯤ ꯅꯆꯥ ꯑꯗꯨꯕꯨ ꯌꯣꯡ ꯑꯣꯜꯍꯟꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯎꯠꯂꯨ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯅ ꯄꯪꯍꯥꯏ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯩ ꯅꯨꯄꯥ ꯏꯅꯤꯡꯊꯧ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯗꯨꯗꯤ ꯅꯅꯥꯏꯅ ꯎꯠꯄ ꯉꯝꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯏꯇꯥꯎ ꯑꯁꯤꯅ ꯂꯧꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯏꯇꯥꯎ ꯑꯁꯤꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯅ ꯌꯣꯡ ꯑꯣꯜꯍꯟꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯌꯣꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯑꯩ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯨꯄꯥ ꯅꯪꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯂꯧꯒꯦ ꯍꯣꯠꯅꯔꯨꯕꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅꯤ ꯈꯨꯗꯣꯞ ꯑꯗꯣ ꯅꯪꯅ ꯂꯧꯁꯤꯟꯗꯨꯅ ꯂꯣꯠꯈꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯄꯥ ꯑꯁꯤꯗ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯅꯨꯄꯥ ꯑꯁꯤ ꯂꯧꯁꯤꯡ ꯂꯩꯈ꯭ꯔꯦꯗ ꯃꯥꯅ ꯑꯩꯕꯨꯁꯨ ꯄꯔꯥ ꯑꯆꯧꯕ ꯑꯃ ꯇꯝꯕꯤꯔꯝꯂꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯤꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯄꯤꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯟꯅꯕꯗꯨ ꯄꯨꯔꯒ ꯑꯉꯥꯡ ꯑꯗꯣ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯌꯣꯡ ꯑꯣꯟꯗꯦ ꯏꯇꯥꯎꯕꯨ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯂꯥꯛꯂꯣ ꯑꯣ ꯏꯕꯨꯡꯉꯣ ꯏꯄꯥ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯏꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯅꯤꯡ ꯋꯥꯔꯨꯔꯦꯗꯅ ꯏꯇꯥꯎ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤꯁꯨ ꯌꯥꯅꯔꯝꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯧꯅꯝ ꯇꯧꯔꯒ ꯂꯧꯕꯤꯈꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯍꯟꯗꯣꯔꯛꯂꯝꯃꯤ ꯑꯩꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯏꯇꯥꯎꯅ ꯋꯥꯅ ꯇꯥꯟꯖꯕ ꯏꯇꯥꯎꯒꯤ ꯂꯟꯗꯨꯕꯨ ꯑꯩꯅ ꯃꯠꯀꯦ ꯈꯜꯂꯨꯔꯦ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯥꯡꯂꯨꯔꯕ ꯂꯟ ꯑꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ